야, 지 라이트지 밤이고. ꯑꯕꯦꯝꯃꯁꯦ ꯑꯩ ꯁꯨꯝꯅꯕ ꯀꯟꯅ ꯍꯣꯠꯅꯕꯅꯦꯕ ꯃꯥ ꯇꯨꯝꯃꯦ ꯍꯧꯖꯤꯛ ꯁꯨꯝꯃꯅꯤ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯄꯨꯡ 10 ꯇꯥꯔꯦꯕꯀꯣ ꯑꯕꯦꯝꯃ ꯍꯧꯖꯤꯛ ꯄꯨꯡ 10 ꯇꯨꯝꯃꯕꯅꯤꯅ ꯑꯩꯁꯨ ꯍꯌꯦꯡ ꯄꯨꯡ 5 6 ꯁ꯭ꯋꯥꯏꯗꯗꯤ ꯍꯧꯒꯠꯄ ꯌꯥꯔꯅꯦꯕ ꯑꯩꯁꯨ ꯍꯧꯖꯤꯛ ꯀꯩꯒꯨꯝꯕ ꯇꯨꯝꯕ ꯉꯝꯃꯗꯤ ꯑꯩꯅ ꯀꯩꯒꯨꯝꯕ ꯄꯨꯡ 12ꯗ ꯇꯨꯝꯃꯦꯅ ꯂꯧꯔꯁꯦ ꯑꯗꯨꯏꯗꯤ ꯑꯩ ꯑꯦꯠꯂꯤꯁ ꯄꯨꯡ 8:30 9ꯗꯗꯤ ꯍꯧꯒꯠꯄ ꯌꯥꯔꯦꯕꯀꯣ ꯑꯗꯨꯅꯦꯕ ꯑꯩꯅ ꯇ꯭ꯔꯥꯏ ꯇꯧꯗꯣꯏꯁꯦ ꯀꯩꯒꯨꯝꯕ ꯑꯩ ꯑꯗꯨ ꯉꯝꯃꯒꯗꯤ ꯑꯣꯐꯤꯁ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩ ꯋꯥꯛꯑꯥꯎꯠ ꯇꯧꯊꯣꯛꯄ ꯑꯗꯨꯒ ꯅꯨꯡꯊꯤꯟꯁꯦ ꯑꯩ ꯋꯥꯛꯑꯥꯎꯠꯁꯦ ꯅꯨꯡꯊꯤꯟ ꯇꯧꯕꯁꯦ ꯁꯤꯁꯦ ꯇꯧꯗꯅꯕ ꯇ꯭ꯔꯥꯏ ꯇꯧꯗꯣꯏꯅꯤ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯑꯗꯨ ꯍꯣꯔꯦꯟ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛ ꯃꯥ ꯇꯨꯝꯗꯤ ꯇꯨꯝꯃꯦꯕꯀꯣ ꯁꯤ ꯈꯨꯇꯨꯝꯁꯦ ꯄꯨꯡ 12 ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯍꯧꯒꯠꯂꯛꯀꯗꯧꯕ ꯌꯥꯝ ꯃꯥꯜꯂꯦꯕ ꯍꯧꯒꯠꯄꯤꯔꯛꯇ꯭ꯔꯒꯗꯤ ꯑꯩ ꯍꯧꯖꯤꯛꯀꯤ ꯄ꯭ꯂꯥꯟꯗꯣ ꯇꯧꯗꯣꯏꯅꯦ ꯍꯧꯒꯠꯂꯛꯏꯁꯤꯅꯦ ꯁꯨꯝꯒꯦꯅ ꯍꯦꯛ ꯇꯧꯕ ꯍꯧꯒꯠꯂꯗꯤ ꯂꯣꯏꯔꯤꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯇꯨꯝꯃꯒꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯇꯥꯔꯦ ꯑꯗꯣ ꯑꯩꯗꯤ ꯍꯧꯒꯠꯂꯦꯕꯀꯣ ꯑꯩ ꯍꯧꯒꯠ ꯀꯨꯝꯊꯒꯦ ꯇꯧꯔꯒ ꯃꯥꯁꯦ ꯅꯞꯁꯜꯂꯛꯏꯖꯣꯕ ꯑꯩꯉꯣꯟꯗ ꯑꯩ ꯐꯃꯨꯡꯗ ꯂꯩꯔꯦ ꯑꯗꯣ ꯑꯩ ꯉꯔꯥꯡꯒꯤ ꯄꯨꯡ 11 ꯑꯗꯨꯋꯥꯏꯗ ꯇꯨꯝꯊꯕ ꯃꯥꯜꯂꯦꯕ ꯁꯤ ꯆꯥꯡꯗ ꯇꯨꯝꯃꯒꯗꯤ ꯑꯌꯨꯛ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯄꯁꯦ ꯌꯥꯗꯧ ꯃꯥꯜꯂꯦ ꯁꯛꯁꯦꯁꯐꯨꯜꯂꯤ ꯑꯩ ꯍꯧꯒꯠꯂꯦ ꯍꯧꯖꯤꯛ ꯄꯨꯡ 8:30 ꯇꯥꯔꯦ ꯋꯥꯛꯑꯥꯎꯠ ꯃꯇꯦꯛ ꯑꯃ ꯇꯧꯊꯣꯛꯑꯒ ꯑꯣꯐꯤꯁꯀꯤꯗꯃꯛꯇ ꯑꯩ ꯊꯣꯛꯑꯅꯤ ꯁꯤ ꯑꯉꯥꯡꯁꯤꯅꯅꯦ ꯑꯩ ꯍꯧꯒꯠꯍꯟꯗ꯭ꯔꯤꯁꯦ ꯃꯥ ꯍꯧꯗꯣꯛꯅꯕ ꯍꯣꯠꯅꯕꯗꯅꯦ ꯑꯩ ꯍꯦꯛ ꯂꯦꯡꯕꯒ ꯃꯥꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯕ꯭ꯔꯦꯛꯐꯥꯁ ꯑꯗꯣ ꯖꯤꯝ ꯌꯥꯗ꯭ꯔꯦ ꯑꯩ ꯉꯁꯥꯏ ꯍꯧꯒꯠꯄ ꯇꯥꯏꯃꯤꯡꯗꯣ ꯖꯤꯝꯒꯤ ꯇꯥꯏꯃꯤꯡ ꯂꯩꯇ꯭ꯔꯦ ꯑꯣꯐꯤꯁ ꯆꯠꯇ ꯌꯥꯗ꯭ꯔꯦ ꯄꯨꯡꯁꯤ ꯁꯤꯒꯤ ꯃꯊꯦꯜ ꯃꯌꯥꯝꯁꯨ ꯏꯔꯣꯝꯕ ꯂꯩꯔꯦ ꯍꯋꯥꯏ ꯃꯅꯥ ꯊꯣꯡꯕ ꯊꯣꯡꯕ ꯈꯠꯅꯗꯕꯤꯗ ꯂꯩꯔꯝꯃꯨꯀꯣ ꯗꯤꯁꯇꯔꯕ ꯇꯧꯗꯕꯤꯗ ꯃꯃꯥꯗ ꯀꯣ ꯕꯥꯏ 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 ꯅꯣ ꯑꯩ ꯊꯣꯛꯂꯛꯑꯦ ꯃꯈꯣꯏ ꯂꯣꯏ ꯂꯩꯍꯧꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯈꯜꯂꯨꯕꯅ ꯃꯥꯗꯣ ꯑꯣꯏꯕꯅ ꯃꯥꯗꯣ ꯇꯥꯔꯦ ꯑꯩꯅ ꯑꯌꯨꯛꯇ ꯋꯥꯛꯑꯥꯎꯠ ꯇꯧꯒꯦꯒ ꯈꯜꯂꯦ ꯑꯗꯣ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯐꯥꯔꯁ ꯑꯦꯇꯦꯝꯅꯤ ꯌꯥꯗ꯭ꯔꯦ ꯍꯌꯦꯡ ꯑꯃꯨꯛ ꯈꯤꯇꯪ ꯑꯃꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯑꯦꯇꯦꯝ ꯇꯧꯒꯦ ꯑꯌꯨꯛꯇ ꯁꯤꯐ ꯇꯧꯕꯁꯤꯅꯀꯣ ꯋꯥꯛꯑꯥꯎꯠ ꯇꯧꯕꯒꯤ ꯇꯥꯏꯃꯤꯡꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯍꯦꯟꯒꯗꯧꯔꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯁꯤꯐ ꯇꯧꯒꯦ ꯇꯧꯔꯤꯁꯦ ꯅꯠꯇ꯭ꯔꯗꯤ ꯍꯥꯟꯅꯩ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯔꯨꯇꯤꯟꯁꯦ ꯄꯔꯐꯦꯛ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯂꯝꯕꯅꯦꯕ ꯑꯣꯐꯤꯁ ꯍꯜꯂꯛꯑꯒ ꯉꯥ ꯀꯩꯅꯣꯝ ꯆꯥꯔꯒ ꯋꯥꯛꯑꯥꯎꯠ ꯇꯧꯕ ꯆꯞ ꯆꯥꯕꯅꯦꯕ ꯑꯗꯨꯒ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯕꯤꯅꯕꯁꯦ ꯍꯧꯖꯤꯛ ꯐꯔꯛ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯆꯦꯟꯖ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯂꯝꯕꯤꯗꯤ ꯌꯥꯗ꯭ꯔꯦ ꯍꯟꯗꯛ ꯅꯣꯡ ꯆꯨꯔꯨꯕꯗꯨꯗꯩ ꯆꯞꯄꯤꯡ ꯉꯥꯛ ꯉꯥꯏꯔꯦ ꯂꯝꯕꯤꯁꯤꯡꯁꯦ ꯎꯐꯨꯟꯒ ꯆꯠꯈꯤꯡꯒ ꯍꯟꯗꯛ ꯑꯩꯅ ꯒꯥꯔꯤ ꯃꯆꯥ ꯈꯔ ꯊꯧꯋꯦꯕ ꯑꯩꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯤꯗꯩ ꯊꯣꯛꯂꯛꯏꯕ ꯎꯐꯨꯟꯁꯦ ꯅꯣꯡ ꯆꯨꯔꯨꯔꯒ ꯊꯣꯛꯂꯛꯄ ꯎꯐꯨꯟꯁꯦ ꯁꯤꯁꯦ ꯌꯥꯝ ꯐꯥꯏꯟ ꯑꯣꯏꯌꯦꯕ ꯁꯤ ꯑꯩꯉꯣꯟꯗ ꯑꯩ ꯃꯤꯠꯀ ꯅꯥꯇꯣꯟꯒꯗ ꯄꯨꯔꯥ ꯑꯦꯂꯔꯖꯤꯅꯦꯕ ꯁꯤꯁꯦ ꯂꯣꯏꯔꯦ ꯃꯤꯠꯁꯦ ꯍꯥꯀꯠꯆꯕꯅ ꯂꯣꯏꯔꯦ ꯍꯤꯗꯥꯛ ꯍꯥꯞꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯍꯜꯂꯁꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯃꯤꯠ ꯍꯥꯀꯠꯆꯩ ꯍꯥꯏꯕꯗꯣ ꯑꯔꯣꯏꯕꯤ ꯍꯥꯀꯠꯆꯔꯦꯕ ꯍꯤꯗꯥꯛ ꯂꯩꯗ꯭ꯔꯗꯤ ꯌꯥꯔꯣꯏꯁꯦ ꯑꯩꯒꯤ ꯑꯥꯏ ꯗ꯭ꯔꯣꯞ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯍꯥꯞꯇ꯭ꯔꯗꯤ ꯌꯥꯔꯣꯏ
ꯑꯗꯨ ꯂꯩꯕ ꯆꯠꯂꯁꯤ ꯍꯧꯖꯤꯛ ꯌꯨꯝ ꯍꯟꯗꯣꯔꯦ ꯑꯗꯨ ꯂꯩꯔꯒ ꯌꯨꯝ ꯆꯪꯉꯁꯤ ꯐꯖꯅ ꯍꯥꯀꯠꯆꯩ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯈꯪꯕ꯭ꯔꯥ ꯋꯥꯛꯁꯥꯏꯠꯇ ꯐꯖꯅ ꯆꯠꯄꯩ ꯑꯁ ꯅꯨꯡꯁꯥꯗ ꯑꯩꯅ ꯉꯁꯥꯏ ꯀ꯭ꯔꯤꯝ ꯑꯃ ꯇꯩꯔꯛꯄꯅꯦꯕ ꯑꯗꯨ ꯑꯣꯏꯕꯩ ꯈꯔ ꯐꯥꯎꯕ ꯅꯠꯇ꯭ꯔꯗꯤꯀꯣ ꯄꯨꯔꯥ ꯀꯥꯊꯤꯛꯑꯦꯕ ꯌꯥꯗ꯭ꯔꯦ ꯃꯤꯠꯁꯦ ꯍꯥꯀꯠꯆꯕꯅ ꯂꯣꯏꯔꯦ ꯍꯜꯂꯛꯄꯗꯀꯣ ꯆꯥꯛ ꯂꯥꯝꯃꯦꯅ ꯏꯃꯥꯟꯅꯕꯩ ꯗꯨꯀꯥꯟꯅꯦꯕ ꯁꯤꯁꯦ ꯆꯤꯡꯃꯩꯔꯣꯡꯗ ꯑꯥꯗ ꯐꯦꯠ ꯚꯦꯂꯤ ꯂꯩꯗꯅ ꯑꯗꯨꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯌꯨꯝꯅꯥꯝ ꯑꯦꯟꯇꯔꯄ꯭ꯔꯥꯏꯁ ꯍꯥꯏꯕ ꯃꯣꯏꯒꯤ ꯗꯨꯀꯥꯟꯁꯦ ꯑꯅꯝꯕ ꯏꯟꯗꯤꯌꯥꯒꯤ ꯀꯩꯒꯤ ꯄꯣꯠ ꯆꯩ ꯂꯣꯏ ꯐꯪꯉꯦ ꯑꯗꯨꯒ ꯗꯤꯁꯀꯥꯎꯟꯁꯨ ꯌꯥꯝ ꯄꯤꯕꯅꯦ ꯑꯗꯨꯒ ꯃꯥꯒꯤꯗ ꯄꯥꯔꯊꯥ ꯐꯪꯉꯦꯅ ꯄꯥꯔꯊꯥ ꯆꯥꯒꯦ ꯇꯧꯔꯤ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤ ꯀꯛꯀꯦꯅ ꯑꯗꯨꯝ ꯈꯜꯂꯒꯀꯣ ꯁꯝ ꯀꯛꯄꯁꯦ ꯑꯗꯨꯝ ꯐꯔꯛ ꯇꯥ ꯂꯩꯔꯦ ꯍꯥꯏꯕ ꯀꯛꯇ꯭ꯔꯦ ꯉꯁꯤꯁꯨ ꯑꯩꯅ ꯍꯥꯏꯕ ꯗꯨꯀꯥꯟꯗꯨꯗꯣ ꯁꯤꯗ ꯂꯩ ꯗꯨꯀꯥꯟꯁꯤꯅꯦ ꯁꯤꯁꯦ ꯑꯗꯨꯒ ꯁꯣꯝ ꯁꯤꯗꯅ ꯀꯩ ꯍꯣꯁꯄꯤꯇꯥꯜ ꯁꯤꯇꯤ ꯍꯣꯁꯄꯤꯇꯥꯜ ꯂꯩꯗꯅ ꯁꯤꯗꯅ ꯑꯗꯨ ꯁꯤꯇꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯨꯃꯥꯏꯅ ꯄꯔꯦꯡꯗꯨ ꯂꯩꯔꯒ ꯁꯤꯗꯩꯁꯤꯗ ꯕꯂꯞ ꯑꯃ ꯆꯥꯛꯑꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯕꯂꯞ ꯂꯩꯕꯅꯦꯕ ꯃꯉꯣꯟꯗꯒꯤ ꯃꯥꯏꯁꯤ ꯗꯨꯀꯥꯟꯁꯦ ꯂꯣꯏ ꯐꯪꯉꯦ ꯃꯥꯏꯗꯤ ꯐ꯭ꯔꯤꯖꯇꯒꯤ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗꯒꯤ ꯀꯩꯗꯩ ꯂꯣꯏ ꯐꯪꯉꯦꯕ ꯑꯗꯨꯅ ꯄꯣꯠ ꯂꯩꯕ ꯅꯨꯡꯉꯥꯏꯅ ꯑꯩꯅ ꯃꯥꯏꯗꯤ ꯑꯣꯏꯅ ꯂꯥꯟ ꯂꯩꯔꯤꯅꯦ ꯍꯜꯂꯁꯤ ꯉꯔꯥꯡ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃꯒ ꯇꯧꯋꯦꯕ ꯆꯤꯡꯈꯩꯉꯥꯟꯕꯤꯁꯦ ꯑꯃꯨꯛ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯀꯩꯕ ꯄꯦꯁꯇ꯭ꯔꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯄꯤꯖꯕꯅꯦꯕ ꯑꯗꯨꯗꯒꯤ ꯃꯥꯁꯦ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯗ ꯑꯗꯨꯗ ꯍꯦꯛ ꯎꯕꯒ ꯐꯣꯟꯗꯣ ꯑꯣꯏꯅ ꯆꯪꯁꯤꯜꯂꯒ ꯆꯥꯕꯤꯅꯦꯕ ꯑꯗꯨꯒꯤ ꯑꯩ ꯉꯁꯤꯗꯤ ꯂꯩꯕꯤꯒꯦꯅ ꯈꯟꯕꯅꯦ ꯁꯤ ꯄꯔꯦꯡꯁꯤꯗꯀꯣ ꯀꯦꯛꯀꯤ ꯑꯇꯩ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯡꯉꯦꯕ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯍꯥꯟꯅ ꯑꯦꯁꯇꯥꯕ꯭ꯂꯤꯁ ꯇꯧꯕ ꯍꯥꯟꯈꯤꯕꯅꯤꯅ ꯃꯥꯅꯀꯣ ꯁꯤꯗꯩ ꯑꯗꯨꯝ ꯂꯩꯅꯤꯡꯕ ꯐꯥꯎꯋꯦ ꯍꯥꯏꯕ ꯑꯗꯨꯅ ꯑꯩ ꯁꯤꯗꯩ ꯑꯗꯨꯝ ꯆꯪꯉ ꯂꯩꯔꯤꯁꯦ ꯗꯤꯁ ꯍꯥꯟꯅ ꯇꯧꯕ ꯑꯗꯨꯒ ꯍꯥꯟꯅ ꯃꯌꯥꯝꯗ ꯃꯥꯏ ꯐ꯭ꯂꯦꯚꯔ ꯈꯪꯍꯟꯈꯤꯕꯁꯦ ꯁꯤꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯕꯖꯥꯠꯅꯤꯗ ꯕꯤꯖꯤꯅꯦꯁꯁꯤꯗꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯥꯏꯟꯁꯤꯗ ꯑꯗꯨꯝ ꯁ꯭ꯇꯛ ꯇꯧꯔ ꯂꯩꯕꯗꯣ ꯑꯍꯟꯁꯤꯡꯅ ꯈꯨꯡꯎꯞ ꯍꯥꯏꯔꯀꯥꯟꯗ ꯕꯥꯇꯥꯒꯨꯝꯕ ꯈꯥꯗꯤꯝꯁꯀꯨꯝꯕ ꯉꯥꯛꯇ ꯈꯜꯂꯤꯁꯦ ꯑꯇꯣꯞꯄ ꯐ꯭ꯔꯨꯠꯀꯤꯗꯤ ꯌꯥꯎꯗ꯭ꯔꯕ ꯕ꯭ꯂꯦꯛ ꯐꯣꯔꯦꯁ ꯑꯃꯒ ꯐꯖꯅ ꯄꯥꯏꯍꯦ ꯁꯣꯔꯣꯛꯁꯤ ꯁ꯭ꯋꯥꯏꯁꯦ ꯌꯨꯝ ꯌꯧꯗꯧꯕ ꯃꯤꯅꯤꯠ 2 ꯐꯥꯗꯕ ꯂꯝꯕꯤꯁꯤꯗ ꯃꯤꯅꯤꯠ 10ꯃꯨꯛ ꯇ꯭ꯔꯥꯐꯤꯛ ꯖꯥꯝꯗꯣ ꯄꯟꯕꯅꯤ ꯀꯩꯅꯣꯝ ꯂꯩꯔꯦ ꯌꯦꯡꯒꯦꯔꯣ ꯌꯦꯡꯉꯨ kayaknya sih butuh wow ꯐꯣꯟꯗ ꯌꯦꯡꯕꯗ ꯂꯤꯛꯑꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯂꯩꯔꯛꯏꯅꯦ ꯍꯥꯡꯇꯣꯔꯣ ꯃꯃꯥ ꯍꯥꯡꯇꯣꯔꯣ ꯍꯥꯏꯌꯣ ꯀꯩꯅꯣ ꯑꯗꯨꯕꯣ ꯁꯤꯕꯨ ꯀꯩꯅꯣ Colo. Kemain jatuh pak. Awe. Kau terus suka tidak? Kumandala yun. Kau berapa? Hah? Ya mia berapa? Satu. Ini ram dulu kakak buat tiba lagi. Xem ya. Ai si phát lông thua phát hấp chân bây giờ thôi mà về bộ cô. Anh là lấy đây xin na round shape này, hắn là lấy đây xin na có xoài na. Anh ấy square này mà tôi cái gì mai si cái standard đôi na. 사람 가더라나 칼로 뭐 큰지리 뭐 스탠다드 사야되나 이네디 시다 뭐 훗래고 시마 빠심 레레 아두디 시다 훗리메 암제 시기 마빠 아니 야마 자나나 범 셈베야되나 자나 한다비네 하 시다 뭐 훗래 시요 시기 스와이드 훗다 야드레 자나드레거든나 야드레거든나 나우나 드릴 तौददि यारोय पान बे लोइरे फाइनली क्याम ngange do yengaje hojik sigi light se thandabidako atai je loi thalага ꯀꯥꯗꯒꯤ ꯉꯥꯟꯕꯒꯤ ꯆꯥꯡꯁꯦ ꯁꯨꯃꯥꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯇꯩꯁꯦ ꯑꯃꯨꯛ ꯂꯣꯏ ꯃꯨꯊꯠꯂꯁꯦꯕꯀꯣ ꯁꯤ ꯄꯨꯡ ꯃꯝꯃꯦ ꯍꯧꯖꯤꯛꯀꯤ ꯂꯥꯏꯠꯁꯤꯗꯪ ꯊꯥꯜꯂꯁꯦꯕ ꯈꯨꯉꯥꯟꯁꯦ ꯌꯦꯡꯉꯣ 18 ꯋꯥꯠꯀꯤꯅꯦꯕ ꯁꯤꯁꯤꯅ ꯑꯇꯩ ꯃꯌꯥꯝꯁꯤꯅ 9 ꯋꯥꯠ 7 ꯋꯥꯠ ꯃꯌꯥꯝ ꯉꯥꯛꯇꯅꯦꯕ ꯐꯤꯂꯤꯞꯁꯀꯤ ꯁꯤ ꯌꯥꯏ ꯁꯤꯒꯤ ꯁ꯭ꯄꯦꯁ ꯃꯆꯥꯁꯦ ꯆꯥꯛꯁꯪ ꯑꯣꯟꯊꯣꯛꯑꯒꯦ ꯇꯧꯕꯅꯤꯅ ꯍꯧꯖꯤꯛ ꯔꯦꯛ ꯃꯆꯥ ꯑꯃꯃꯨꯛ ꯁꯤꯗ ꯍꯥꯞꯍꯜꯂꯒꯦ
Sigi pakna sabasini haptoji rang nungadi kona tayani sidaisda sempasa taklong tongalage tanlage hang kona rang am tisala lore kadai da nominang kadoi du ba thanda bol duga kadai da salino ba bye di haram modana papada bye adai sana bro bol ja karo karo wow kita na budani ma ayo ji king gem manam sia wow sobi ne da na sobi je kai na yin thong wei da manam nam ni na wa chen gung mo bu nang leo lo ko video nam de yi kana nu masa không được gì yeah chị lại chỉ đi phạm mày cơ chị lại chỉ đi phạm mày wow thật sự yêu wow anh biết đâu rồi hồi gì ấy light stand rồi đi ra heroin chỉ lấy I see that. Music namije second kaya gi sin no ba second mari mga gi ne ma sai di ho nei je ai ma kan nam mi di ni ang si ai ne experience so isu pra experience makhalam ne ba akoi ai ne number video de si second time pan su gram ne ba mo nga sai di nam mi second mari na tra mga ka ki ne ba ado sin do le ma ti hapakan na hapoi ai na hadi tawi be nang mo jing ngang ni me si di lo yaw re o sin mo ti kai ba ado sin ado to hapora du di ai acting ne do hapakan na Kasi look khra do ne isay me ah lokra 하나를 보시네. hala tri ye ama pa de sa kan ni ban tập tại cả những xào này ngon rồi đây 나타나고. abe mà tum cái đấy rồi cái mấy music video nằm bên lối đấy music video đó mà gì hả tôi kể until the end hả bro music video mà mình hả tôi cái am thôn release store này hay rồi thấy camera nằm đi vào brother đó em post ta và xin nằm hả bro thấy vậy nè cái nó gì thang gì lấy đi ever không bro ở đây thang dùng phẩm từ iman nằm với dukan này nè ở đây iman nằm nè iman nằm nè hay nè bà hay nè xí một mai đó tôi xí thang gì lên bà iman nằm hay gì khơi cái nó đấy cái bà ai engineering đam mê thì khăng ra cái iman nằm nhiều quá ai nè xí lấy cái này hay gan đó có mấy năng đi gì với serial cái con rồi ato cinema ko ding na inspire to right di tok di ko influence to right tok di aina pam zo cinema do atu yen kan de ne influence ai aina si lai che na pa happy ji ko ene simaina chak cha si da sa kan da ko ma mi tai ba ado ji ena tak long tha la di si fa na nga le da na atu gi ne da si happy aina ngarang nung dang de plan tor pa ngasi se nung dang je ina sak thong ge kan khal la ga to gi ma ma ayuk ta gym thana ge ga khan gi ma do adu di loi bak Forsa secret adubu adum yam nuai bu numit amoi gre ai na learning bathang dei ke dei myam le ra gre dei si mathaki light sim su sil le yam productive oi ba numit am di oi gre myam video lo wing with them thank you ngasi di bye bye